Tripartite'Soo agreement Semdok Shadoklaga Chahi ama Shangdok Khre haukiba kumja English singani kunhumdoi May ahumdagi Kuki jo singi lamhen tumhenba singna Meiteida onsinduna tamthiraba lan chatharakpada Manipur amasung India lengaka kumja English singani nipanda suspension of operation agreement khudyek pinaduna leirakliba Chingi furup sing asigi tongan ba militant group singsu yausilakpadagi miyamna su abrogate tawgadabani haibagi akanba demand tawraklingai gi cherakta Tripartite'Soo agreement asida yauriba pathap sing semdok sajin tauraga atopa chahi amagi matam sangdokpada yanakre tongan ba paugi agency singna taurakpa report ke matung ina ngarang Tripartite'Soo agreement taunarakliba Kuki jo militant singi umbrella body singi oiriba Kuki National Organization amasung United People Fronts ki mihut sing Manipur amasung Ministry of Home Affairs ki mahut sinba official sing na saruk yaba mifam ama New Delhi da pangthokre hairi mifam asi pangthokre haiba wafam ministry asigi maikaidagi official oiba cherol ama thoktuna khanghalakpani hairi mifam asida nakal ahumakta Soo agreement ki makhada Manipur lairakliba designative company singi manungdagi camp taret conflict zone dagi hongdokpa amasung Manipur gi territorial and integrity kahendaba KNO amasung UPF ki kuthangda constitution gi framework makhada wari sanaba hainasu nakal ahumak na yanaki hairi Semdok Shadoklaga agreement yanaraba ground rules sahi amagi oina sangdokpa hainasu yanaki masigi mathakta Manipurda matam chupagi oina ingtapa amasung mara chepa fibam ohenaba thabak paikhatpadasu agreement asida saruk yariba mihut singna amata oina yanaki hairi